ꯊꯥꯖꯔꯦ ISTV न्यूज़ बैंक ताबे पुनपो तरामनोक्से होजे आनबदा ngasi मुरुबो पाउसिंग लोबिसि स्पोर्ट यूनिवर्सिटी लिंगनबगी लम मटिक सान कथोकनी हाइना इम्फाल वेस्ट 1 गी खुलहुंग गी खुंजा सिंगना लाउथोखरे सुगुनु केंद्र गी लबुक सिंगदा लौमी सिंगना इसिंग फंगदबगी अवाब मायोक नरिबसी कोकननबा पाक सन्ना लेनुंगदगी ट्यूब वेल पुतुना इसिंग पीरगनी हाइना MLA रंजना फोंदोखरे अमदी ग्लासगो कमनवेल्थ गेम ता मेडल लौरखरबा सरिता मीराबाई संजिता अमसुंग लाइसरम देवेंद्र एयरपोर्ट ता मियाना तरामना ओखरे हौजी पाउसिंग सनरो पिजरी लुपा करोड़ चाम संगना स्पोर्ट यूनिवर्सिटी अमा लिंगनबगी लम मटिक साना कंडीशन अमत थमदना सरकार कथोकनी हाइना इम्फाल वेस्ट 1 गी मनुंग सन्न लेबा कौक्रक सेंजम चिरांग अमसुंग सेंजम खुनौगी खुंजासना लौथोखरे कौक्रक सेंजम खुनौ अमसुंग सेंजम चिरांग डेवलपमेंट ऑर्गेनाइजेशन सिंदुना कौक्रक कम्युनिटी हॉल दा पांगथोकबा मियामगी मिफम अमना अमतोइना फिरेबसी लौकिबनी मिफम असिदा फुमलौ मयांग लांजिंग कदांगबन सिंगदा फयेंग लायन काबी खुरखुल लोइटांग खुनौ मोइबुंग खुनौ सेकमाई खोंगामपाट लायन सजेक कांतोन सिंगबी म्यूजिक सरुगाकी डेवलपमेंट ऑर्गेनाइजेशन की प्रेसिडेंट आई रंजन सोशल वर्कर ए ओकेन फयेंग ग्राम पंचायत की प्रधान ए गोजेंद्रो सोशल वर्कर डिंगो खुरखुल अमदी मयांग लांजिंग जिला परिषद के मेंबर सिंगसु मरोइबा म्यूयोइना सरुगाकी गवर्नमेंट स्पोर्ट यूनिवर्सिटी अमा साननबा तोंगान तोंगानबा मफम सिंगदा यंगसिनबगा लोइनना यूनियन मिनिस्ट्री यूथ एफेयर्स एंड स्पोर्ट की कांगबु अदुना इम्फाल वेस्ट 1 गी कौक्रक्तसु यूनिवर्सिटी असिगी मफम यंगलमखिबनी वांगांखिबसिंगना मफम असिगी मियामना गवर्नमेंट की अपांबा लंपीननबा अमतो ओइना यानरे सानोरिसिंगी मफम अमा सेंगटपदा मियामना तरामना ओकनी फोंदोकनकी डेवलपमेंट कमिटी की प्रेसिडेंट इरुंगबम रंजना पाउमी सिंगदा विलेज नंबर 93 डाक नंबर 1 ओरिबा खुल अहुंगी मफम सिंगदा गवर्नमेंट ना पामलिबा एकर सनी की मथक्ता फंगबगा लोइनना हेन मफम चाबा अमा ओइगनी स्पोर्ट यूनिवर्सिटी असिबु साबिनबा मरी लेनबा मिनिस्ट्री मणिपुर की गवर्नर चीफ मिनिस्टर अमदी रेवेन्यू कमिश्नर दा इबा सेरोल अगस्त तरुक्ता थादुन खंगनख्रे मफम असिदा सर्वे लैंड एकर चाम कुंट्रा तरेट हेनबा सर्वे तौदबा एकर हमबुदरा पुन्ना चनी सुबना तरेट हेनबगी लम पाक सौब लेरी गवर्नमेंट ना मसीना कोनदे हारिबसु खुल अहुंगी खुंजा सिंगना अहनबा लम पीननबा सेम सादुन लेरी लमगी ओइबा कंपेंसेशन सिंगबा लौबगी वाफम लेते KSO ना पाउसे खरदा हराउथेल स्पोर्ट यूनिवर्सिटी साबिदनबा हाइकिबदु मखोगी ओइबा लम मसेट अमा फावा यूनिवर्सिटी असि साबद सोकगी वाफम लेते हाइखे तसेंगना अखोगी कनोसिना खंजबदी हौरिबा फ्यूचर जेनरेशन की हाई तारे मसी अखोई फजना खल्लगा अखोई खुंगंग ओहुम सिना हाइबदी कौटु सेंजम चिरांग सेंजम खुनो हाइरो खुंगंग ओहुम सिंगी पजा सिंगसिना मसी विदाउट कंडीशन दा सबियु हाइना सरकार दा हाइजबदा अखोई अमत तोइना परेबसी लौमिना अमरमदा हंदक KSO की माइगैदगी खबर कोई लोकल न्यूज़पेपर सिंगैदा अखोइना थेंगनजे मधु अखोई हुजि हारिबा अखोइना सरकार दा स्पोर्ट्स यूनिवर्सिटी सानबा कथोइबा जगह सिगा हुजिके हारिबा हराउतेन विलेज अदुगा कइंतो मरी लेनदे मधु तोंगान मफम मनी मखोइदे अदुगी खोइना हुजि स्पोर्ट्स यूनिवर्सिटी सानबाइना कथोइबा मफम असिदी हुजि हारिबा हराउतेन विलेज दुगा हिरम अमतदा मरी लेनदे हाइबा वफम सिगा सुगुनु केंद्र दा इसिंग फंगदबगी अवाबा मायोक नदुना लौमी सिंगना कोक द खुद हापनरिबसी कोकननबा माकी लोकल एरिया डेवलपमेंट फंडगी लुपा करोड़ अनि थाददुना लेनुंगदगी ट्यूब वेल हुतुना इसिंग पीनबा थबक पाइखलगनी हाइना हाना मिनिस्टर ओरंबा MLA के रंजितना फोंदोखरे नसी कक्सिंग खुनौ उमाथेलदा अचौबा कम्युनिटी हॉल अनि संगाबा मदि पाक सना उसारा थाबग मरि लेनना महाना वाफमसी फोंदोखिबनी
ngasi gi thoram aduga mari lenena andak pangthokiba unsuba Commonwealth Games ta Kaksin khunogdagi weightlifting the gold medal lawr krabi Sanjita Khumukcham okpagi thoramda MLA K Ranjit na lupa lising yankai PK Youth Affairs and Sports ki Parliamentary Secretary oiriba M Prithviraj na su lupa lising kun amadi contractors sing na punna lupa lising mari phusu PK ngasi Kaksin khunau umatel da pangthokpa uzara thabagi thoram amada lamnamdugi Imaibel Mahiroi amadi police personnel sing su punna sarugya ke aduga ngasi sanga ki ba community hall ani aduna Kaksin khunau umatel awang lekai amadi Kaksin khunau umatel dani umatel community hall da pangthokpa thoramda Youth Affairs and Sports Department ki Parliamentary Secretary M Prithviraj na sugunu kendra dagi Sanaroi Sanjita Khumukcham na Commonwealth Games ta gold logduna Bharat ki account hangba asi kendra asi ki danatana Manipur gi oina yamna chokthok saningai ni Bharat ki Sanaroi chanirom na sarug yabugi manungda Manipur dagi supnagi Sanaroi tarani thoina sarug yakhi masigi manungda Sanaroi nipana medal lorokpa si singthaningai ni Manipur gi Sanaroi singna Bharat ta achobo khudol ama pibadanatana Malenda Manipur bu saktakli hana singthaki Commonwealth Games ta medal loroklaba Sanaroi sing lakliba August tarani thoida Raj Bhavan da okpagi thoram pangthokani haiki hana Works Minister orambadanatana MLA oiriba K Ranjitna sugunu kendra da sahili sang sitna lambi thongi phibam phalamdaba du ngasidi yamna fare sangari chatpa yaramdaba lambi fawba hojik basani chatpa yaragani haiki makatana lambi gi phibam phagana naba lupa crore tara hena sanction tawduna leira haiba wapam thamki umathel maike gi praja sing harpadagi lupa lak nipuram changna community hall sare haiki amaramda hojik malim gi oina ainga sagi khal kairakpana sahi kunthra gi matungda ekoi miyoiba sikari oigini haiba tambangamde maramaduna kendra sigi mafam kiyada uchara thabagi khongthang ase lokalakpani uchara sing asi thabdanatana hinganana ba thorang kendra sida packet le haiba wapam thamki खरदोर बसुंगसी अइंग सागी खनकाई बखोली बसे बसिगी मतेंग पांगबु ngomnanaba एखोई केंद्रदा लेरिबा मैरा पाइबगी माइबेल सिंह पुलिस डिपार्टमेंट की लेरिबा एरिया दुगी ngasi moksu aigi sida पुलिस की सिनो मयाम मा यावरिबा le छात्र छात्री स्कूल की मयाम यावरिबा मसी तोरगा उसी थाबले कुमसी उ हिंगनसी खरदोर बसुंगसी अइंग सागी खनकाई थरैबसे मसी कनबु ngomnanaba होनमिनसी हाइबा Teragasida Kendra Asidagi, Poba Sanaroi Kea Lere, Dorna Charge the Awardee, Ibomcha, Amadi Sanjitana Chingmani Haki, Handakta Sanjitana Golor Pasiamna, Taganingani, Sanjita Agi the Mukta Chanaba Tabak, Pinanaba Sarkana, Honor Pumatam the Magna Angamba Mating Pangani, Pritibigi, Lebaka Yamana Hujikti, Sanakonabana Malimbu Joy Tonana Bohonari, Manipursu, Bharat Ki Powerhouse ni Hari Banina, Hena Foba Sanori Putona by Equipuna Honaminesi Habuapam, Keranjitna Fundoki, ISTV Paugidamak and Ranjan Amadina Robin Phillips, Umathel, Sugunu Kendra. Handak Scotland ge Glasgow da pangthokiba kunsuba Commonwealth Games da weightlifting masana da gold medal lawr khaba KS Sanjita silver medal lawr khaba Mirabai Senu boxing masana da silver medal lawr khaba Laisram Sarita amasung Laisram Devendro ngasi Imphal da halakre makoi marina Delhi dagi Imphal airport da thunglabada Manipur Weightlifting Association Manipur Boxing Association imumanu amadi sanababu thawai yawba mioi kyana harau tayamna okre gold medal lawr khabi KS Sanjitana Asian Games su gold medal loba ngamna bakan honagani Manipur government na sanori simbu puning thawat biduna selgi mateng laukhthokiba nungai ba phawi tung koine sanaba ngamna ba sarkar gi thabak amasu pihanningi haiki aina country gi dana na yam rang phawi maram de akoi state ki amati Manipur ki damak daina hanba to kuda hanba kon lawrte ai edu ai to to na swana konga ai na da ai de ai kunsidai next daro bana de ai maram matung da mayam lai khode yasan yam skai olympic so mo sana gi khale tu to bang ga pira de yam sana haram yul tinge na de select tawre ai ma pa Boxing ge silver medal lawr khrabi Laisram Saritana angang yawbadagi sahi ani lep ruba matungda amuk sanaduna silver medal fangba ngambasi yamna nungai final match adu semi final sanarba matung hek nongan baga amuk sanabana haksang da pothanabgi matam fangogdaba amadi yethangba khutki ligamel tatpana kanna sanaba ngamdabadagi final da maiki hobagi maramni Asian Games ki doma khut layangbaga loinana gold medal lawnana bakanna honagani mamangi Olympic Games da yawba fangogdabagi nungai taba kya laiki adubu sahi ani gi matungda medal lobo ngambasi Manipur Miam Police Department amasung mahaki mapuroibana sogat pibadagi mai pakpa ngambani lesingani taratarukta pangthokadaruba Olympic Games tasu medal lobo ngamnanaba kan honagani haiki ai mamang Olympic sana hongau do bagi thamoi nuai da mayam lai adu 2016 da ai da bo pam
When Aduna Bikra charge Bontoma, I Sana was like I charge na yuji airport la kan isa kang de thawai ngai taw di pawe ka dur su aina sake bdo panung da adu ai mama mangdam uning adu aina si ga si mu halak bangam bagi thongna lai se mayam Manipur miyam nai bunung siba mayam na ai bu support to birak ba mayam do adu nang si aina mu ang tang di ai ngambre yenge hana mayam na ai ngonda pigi ba asiba mayam do adu Senior Citizen for Society Manipur na sinduna prospect of ILP system in Manipur haibisida panel discussion nama soibam lekai leba Babina Diagnostic Center ge conference hold pangthokre haudobugi tharomda Guwahati High Court ki thabak gi potharaba Chief Justice Rajkumar Manisana Senior Citizen ge Vice President Laisram Lalit Coordinator Dr. M Nara Han Minister Oramba RV Mingting Professor Janat Khan su surgaki kanan inaba sida tongan ba political party gi musing su surgaki Dr. M Narana aikoina mamangi puari nainerga tungi lambi ama semba mathok tare Manipur meyam na horliba ILP gi ihowasida tumina lesinba yaraktre democracy satpalebakta ainasi matamatonggi semdokpa mathok tai Manipur meyam na pamliba si ILP sanahan baduni haike anouba legislation amagi tangai phadabadu lae aduragadi Constitution की लेरी provision कया लोइना ना इकोई ना दरकार ओइरिबा मस्सिग जानना करोम द करमाइना आइन सिस्टम बदगे हाइबसिदी मी अमखक की मथौना दति It is the collective responsibility. It is the consciousness of the people. लेरी मी आमसिगी तंगाई फदना इकोई जाना गदबा आइन सर्विस Thongju Part 1 amadi Thongju Part 2 gi manung da leiba club sing gi apunba mifam amana sakta khudam yaudaba mitop sing niyam amadi ain kaina leiba sing thingna ba pirep lokre masibu thaba oina pangthok ba forum for demand of ILP in Manipur and relative activity ko ba amasu semkre club tara manga na saru yaduna pangthok ba mifam aduna inner line permit system chanahana ba sangsiliba miyam gi ihowasida paliba sarkar amadi leiriba national amasung regional parties in Loriba Taudangda Akan Bafiref Low the Baman Batombu Bend of Fondoke ILP Sana Lu Haiba Kongzang Sisu Manipuri Mafum Kada Sangsin K Joint Committee on ILP Gi Lising Makada Sangapam Mairapai Love Nongpok Lengak Nupi Love and Sangwat Love Wangkai Mahum Lekai Apunba Nupi Single Love Tof Kongang Kong Lingtoingambi Women's Development Organization Usekon Takok Mapal Saktam Thongju Waikong Kongnang Yaifalangjing Love Club and Mairapaibi Pisum Thong Ningom Lerak Nambol Khaziri Mamang Lekai Rising Club and Library and Mairapaibi Kwakaitel Lemikhozam Lekai Social Welfare Union Kwakaitel Heno Khungnembi Toksom Lekai Masung Lamdong Mairapaibi CKNL Kwakaitel Akhamaning Lekaina Wakamifam Setaki ILP sana handuna yellow missing kansi sarkarna atubu matamda ILP sana hangadabani haiki Bisnupur district ki tongan ba mafam sing dasu miyamna ILP gi akan ba khongjang changsen ke Nambol Naurem Fubala Suthel Pathong Nasau Kha Posangbam amasung upokpi miyamna Nasau Kithel gi miyam gi khongsat ama didim lambida tholaktuna Nasau Panthong phawba satki Kha Posangbam gi khunja singna lekai gi community hall da wakan mifam jathaki Apun Mairapaibi Love Mongkang Lambi Imoinu Women's Welfare Association Kunomay Lekai Women's Association Lingthoingambi Development Organization Takumapal Langbam Makha Lekai Women's Action Development Committee Langbam Lekai Lamlongai Yafetoda Love Mantribuki Women's Society Kaisamtong Kabui Kunasu Wakamipam Zataki Kongjang Sangsin Kibi Nupi Mana Manipurda ILP Sanahanaba Ekoipuna Leminaduna Yellow Missing Kalosi Haiki Ima Panthoibi Nupi Marupna Sinduna Thamaiban Polem Lekai Deleba Panthoibi Sanglal da Wakan Mipam Setaki Kunto Hanbi Maistam Lekai Amasung Krababam Lekai Thamaiban Mairapaibi Lufna DM College Geta Wakan Mipam Changsenki Muslim Welfare Association Asu Khetri Bengun Awang Lekai da Manipurda ILP Sanahalu Haina Kongjang Changsenki Lok Jan Shakti Party Manipur Unit na ILP gi iho sagat pagiluna na Party High Command da ILP Sanahanaba taksilagani Amaromda Party Masal Hunaduna iho asigi mapangal sontanaba hotnaba kuding makpudi Party asina nungaitaba kontroli
लिसिंग अनि मंगा की नवंबर 15 दा लिंखतुना मणिपुर दा इनर लाइन परमिट सिस्टम चना हलु हाइदना अकन बखोंजंग हौरखिब लुफ फ्रेंड्स ऑफ रीजनल इंडिजिनियस सोसाइटी फ्रेंड्स ngasi थुपसिले हाइना लुफ असि प्रेसिडेंट सपमचा जादुमनिन लाउथोख्रे ngasi kaisampata leba luf asigi office ta pangthokiba pawgi mifum amada jadumanina makha taraduna ILP sana hanabagi ihowasi hena pakthok sakthok handaba yaraktabadagi friends jauna luf kayana pulaga joint committee on inner lines permit system manipur ama semgat laga khongjang makha chatharak pani adubo joint committee ga friends ka tongan tongana uba ani thopi gi wakhalol ama miyamna urakpadagi friends muthatlaga ani thopi gi wakhalol muthanaba honabani makhal khudingi iho khudingmakpu punna sangsin minaba mathok tai utnaba lofasi muthatpani hairi friends habo onai senga simak koi muthat charagani aduga muthadi bagi maramdi manipur da apun bagi sakti ma apun bagi pangal ma apun bagi saktam ma una horabada inline pump system na thawai ojaba inline pump system sina body ojaba friends haiba onai sense apun bagi saktam do adu nga adulata ngasi haiba nusegi friends haiba si uta chare ngarang numidang thawal district ki karen bikhokta miyamna ILP sana lu haina mairai rally selling aida scorpio gari da lakpa mioi khrana thugairam le hari thaudosi da sena ba mioi mapal miyamna pharba matung joint committee thawal district committee gi mioi singna sesang inerba matung ahlaman chingda sinakre hari hauji pawgman tana tenba brem tang lobani se break matung da taram moksri Kaisampatigi malom phawbagi tidim lambi pakthopagi thabak kumang sauksalamdabada chief minister na mari leinaba singda akanba instruction pi kiba matungina lambi semagi thabak kangkhat khre ngasi electricity amadi PSE digi official sing nomaizing oirabasu thabak suki Manipur State Power Distribution Company Limited ke deputy general manager P Ibosobagi mieng makhada ngarang digi hauna ahing supa electric post sing nauna yungduna sem sabagi thabak sathari PSE digi su oina pipe phomagi thabak ngarang chief minister na mari leinaba singda akanba wa haiduna lambi asi athubu matamda loisinaba lokhatkiba thabakpu maikai kayadagi chief minister bu thagatpa fondonali Lions and Lioness Club of Imphal amasung Lamdung United Club na PSE diga khusam naduna Lamdung Water Supply Complex ta upambi sanirom thakre W Bakturas na akoibagi phibam honglakliba sidagi kanaba pandamda khongthang asi lokapani hairi Nupi ngakti oiba tera lokar from lekha de leba hofom infalda marirak suba blessing degi thorum pangthokre thorum ga mari leinana lamdamadu gi angang sing yauna saru yaduna samin thakminakhi retired lecturer posangbam mangi gi family na angang singda boy koloma madi san thanaba polom kyasu khusinakhi hom asigi mapu nilbirna asiguma thorum asina angang sing asida pukning thawatpaga loinana tongi punsida hena yaifaba oinaba isori mafamda thongnibani haikhi Joint Students Coordination Committee ki convener TS Premanandan Lusingba Myo Yangkhaina Saba Tim Amana ngasi Senapati District ki Mayang Khanda leiba Thangal General Ecological Park ki akoibada lamtu sengdokpaga loinana uzara kya thakre taramasida Thangal Union ki President H Khambasu Sarugaki August 12 athobu singi numitka mangoinana thoramasi pangthokpani pagasigi hena faganaba government mieng sanganingi August 12 athobu singi numitta Mahiloisang kudingda shuti thabagi mohta numit asi pangthok pinaba artful tawri Imphal East United Club Organization na July 23 tagi hauna satharakliba malemgi ising nusitki phibam kanaba u thabagi thabak ngasisu amuko amade organizations asiga seminariba South Eastern United Club Organization kongba khunauda u thakre taramasida amuko ge vice president W Gonendro advisor K2 Rahman ayuko ge president KR Singasu Surgaki Makatana Organization Konba Hurem Lekai Sports and Youth Development Organization Southeast Development Organization Center Usekon Kuno Lingthongambi Women's Development Organization ki mafum kya dasu usarakya thaki NBCA Kangleipak Youth Social Progressive IT Road nasu Sadangbung Lampakta Usara Sanirom Thakre Ward Taruk Leba Gram Panchayat asigi ahan boina Ward number 1 amasung 4 da u thabagi thabak paket pani Lemau River Ward sing dasu mathang u thanaba thorang leiri haina Pradhan K Somolotana Fongdoke Sangangai Gram Panchayat ki Ward taragi akoibada Panchayat asigi Pradhan Laisram Ongbi Roma Leimana Lusingduna Usara Lising Amarom Thakre
Taramasida Gram Panchayat asigi manungda leba ward member club organization amadi water supply sanitation committee gi music ju surga ki Pradhan and Roma Laimana miyobana hingbada upal wapal singa tana tanaba yadaba mari edu noma nomagi mangsilakliba asidagi umang wamang kandaba yade haiba pandamda u thavani haiki Security force ta Korengai Bazar ki check post ta frisking tawbada Wangjing dagi Raj Kumar Sonamani sei nepunithoi apopagi ming kheda kauba Pripak Pro ge miyema fare haibasi lofasiga karigumba Hiram amatada mari lenadi haina senior publicity officer Melagi Serolamana sengdorokli Ikoi kuitingaida ILF ki ihoda executive committee ki thakta yawi hariba advocate Purkhambam Arjun Kauba amasu state police na Pripak Pro gi member ni sel khaibada fare haikibasi advocate P Arjun Gumba Laibak Miam gi thabak toriba intellectuals marabak ningba aiba sing college university ki oja sing su fajinduna Pripak Pro onthok kadoribra hangle asigumba maram chadaba state police ki thong asi ikai ningai ni hairi Best of Amik 2014 ge preliminary round lamjan basanglal pangthokre tongan ba district sing degi khangalaba seisakpi kuntra na final round changnabgi damak athoi hen tanaki jury oina sangnariba musician W Samson G Surchandra amasung Deven Jitna oiki Apaba film ama puthokpada kathopaga loinana honaba sangi haina filmmaker P Proflona phondokre Nongthomam Film and Music ki manga amasung tarulak suba production oina puthokadaba Manipur Digital Film Senu IPS amadi Leipulgi Kumalampak Youth Hostel ki conference hall pangthokiba yaifetongni thoromda wafamasi phongdokibani Taramasida Film Forum Manipur ki chairman Sujakanta Sharma director Prakash producer EMK Jelsu Surgaki Filmani asida Gokul Biju Ratan Line singba artist singna surugyagani Film animaki producer na Lingthoi Senu story amadi director na Sanaton Nongthombam ni P Proflona makatarduna film ama puthokpada honaba kanbatai lamdamasida hauzik filmmaker kya thorliba si puning thoganingai ni haiki film ama natra kariumba artificial di yawa hesi I want the dedication nama darkar without dedication sudah ya Atang film sangat besar, magi dedication, magi panjang mau bagi yang bergadi mah hanya ini apa? Karena kumpa apa ki editor apa nama mana apa di sana ada magi papan kunci set betul, editing format mereka. Tanpa magi ni editing tu macam ya apa? Like ada macam tu kan? Sigi masih panjang ni macam apa? Mungkin Avenger 5, 6 sampai lakukan dengan bisa film dah. Kau panjang kan ini nak mereka apa sih? Yang mai wafang ni. Indian Independence Day Agastara mangada KCPM sina Kanglaipak sin bethungna ayupung taruk tagi haurga numidang pung taruk phawba public curfew lokthokre Lofasigi Secretary Information and Publicity by Kombomaite gi serolamana hairiba pungphom asida anayek fire service water supply resource service electricity print amasung electronics media na singba khudimak komthokani Kanglaipak ta numidasigi mari lenena karigumba thorom amate tobiganu haina appeal toroi British na India thadok tringai mangjongna interim government CM-duna Sadar Patel na Home Minister ki from Puan ki Sadar Patel na matam dugi British India da Kanglaipak po Aryan blood relation state amani haina lobby setter tuna ahan tangkak oina British India madi Manipur Laibak anina Stanley's agreement tongna ki agreement asina Laibak anigi marakta lapthongna ba yadaba mari ma oiki Lisema samapal neputaret ki Agastara marida Kanglaipak na maromdom lepsaba Laibak ama oina lairambagi tungda sayesigi Agastara mangada British na interim government of India the transfer of colonials hegemony tawduna maning tamlamba yengbada secular malamba federal structure oiba colonials design government programming oiba neo imperialist India koba Laibak ama malemgi lemai thakta phawrki sahi sani gi mathakta puariga sagono laklaba ning tamba masagi constitutional form of government lejerwa Kanglaipak po India na loksinabagi dama ani subu tangkak oina lising masapal nepunipal da India gi pribal nungda leinaba Provincial Pradesh ki proposal torki matamasida Kanglaipak asi pro communist government rule oibana India government ki proposal adu reject toki maka tarpo oina Sadar Patel amadi BP Menon anina Kanglaipak pu loksinabagi dama moithem lang thakpa ahum chuba tangkak oina Indo Manipur relation ki khanasi haina Silong da kauraga Maharaj Buddha Chandrabu nampuda kian khanganduna September kuma thoi lisima samapal nepumapal da merger agreement khuek pian ki masina Kanglaipak ki ning tamba mangkibagi aroiba tangkak ama oikibana India gi mayol thok oiki merger agreement sanaba yaro ratification tokide natraga people's
referendum pangthokide haina maromdom lengak sanabagi khulai paibagi lalho oina lisingma samapal yangkai mathoi matamda irabot ki phingang lami haudoklom ki lanranba irabot ki pan mongoloid ethos resistance movement Southeast Asia gi Sino Indo-Burma region da pathok sok thorakpada Indian akiba pokladuna patel na November 3 lisingma samapal yangkai da India gi awang nongpok lamdam da Tibetan amadi Mongoloid Purupta Saksu amadi culture manabasing asina China amadi India ani marakta khudong thiningai oiba element amani haina Jawaharlal Nehru da aiboina kanglomki kanglai paki geopolitical mache taratona thugaibagi tangkak omo oina amuk Cabo Valley pithokiba apaspa thamjilakpa kaya asini haina charol sina makhatari hauji pawmak tana tempremat lobise August 15 Independence Day tharungi mangoina District Police Thawalna Section Tharang Lokhat poina Additional SP Dr. S Ibom Sana Lusingba Kangbu amana Kaksing Police Station gi manung senba Texam da thibom gi tabak setakre Texam laibung da sei 15 dagi miai selba nupa sing koktoktona verification setake masida saktakte yorom daba mioi taru amasung singnaba mioi ani makataba verification chathanaba Kaksing Police Station da sinakre Haukiba tang anida low kumba chatkibi laurembam ranjitabu labukta hatok lomba thodokta senaba mioi akan bacherak pigadabani haina thodosing matang semkiba JSC ko convener Khaidem Tarun Kumar na phongdorli Manipur Press Club ta pangthopa pawgi mifam amada thodosida senai haiduna police na fariba Laisram Ibom Sagi matakta chapchaba wild sathaduna asingba thodok matungda thoktanaba khudang changdam oiba yaba akan bacherak pibiu haiki crime kaya da anjalanjan generaba id tamchiraba nibu khigi kishulaitana khallaga id matum tukaktan hatwa sinba tamchir nupa se mukka hena id matik saba id capital punishment fi dana amadi khigi life imprisonment id mapunji supagi jenda thamjandana amuk hanna simba crime je thondana bidamta manipur da laiba civil organization mara paibi amadi look to the magna idea sumba punishment and have to say punishment pibra and matik sab punishment pibra mating parbi Nakalamrom da thodosi da senari ba ibom sagi masanupat naubuna maki apok da siri ba maralasi yumpham yawdabani mioi kharana yum amasung farm manganaba honabani haiki Personally, we have no idea about Tanzania. I am wait to see my hiring is the Zelaga, none the showing the Hibaki Mo, not dragon the one the whole, no one the way number again, the way number again, we get over Hibaki, Polama, Koina, some Uzabagi Mo in the way, the same Azumba to the Putoka Pami, Azumba Putoka, me, Matamahala, I Ipajan Mala, Magadi, Ipana, Sangadandi, Condizeno, or Mayamato Koyaze. Sneaking hygiene. Manipur da lariba mahi tampam sing free zone ohen binaba speaker TS location arfil tawri youth development organization contract from awang lekai na sponsor tawraga TS Navakumar Memorial Trust sagolmang na sinduna contract from awang lekai multipurpose hall pangthokiba TS Navakumar Memorial Meritorious Award yenthopi thoramda wafam asi phongtokibani taramasi da education minister Moirangtham Okendra works minister Dr. K.S. Ratan Kumar Yaskul Kendra gi MLA Isan parliamentary secretary M Prithviraj Minister Ratan Kumar na Kendra sigi lambi thong saukhanaba honabada angamba mating pangani haiki Minister Oken na lisingani taramanga fawgi manungda Kendra sida soidana higher secondary thamnaba honagani housing education da ahomba kaya lakpangamle haiki Speaker TS Lokesona mai tampam singda ayadapan pibidana tungi yumbiral orakadoriba mairoi sing semada ekoi khudimakna mai onsingadabani education yaudana afaba khunayama sembangamloi haiki Kendra sigi manung sanna class 10 amsung 12 ta mark wangna phanglaba mahiroi samri hombutaruk ta manamatum piduna puning thawatki Southeast Kanglepa Cultural Organization Thawal amasung Youth Welfare Association Thawalna lakadurba thobu singi numit thorong mari lena mairoi singi essay recitations painting amadi lebak ningba isai changdamnawi thorom Waikomani Girls College ta pangthokre bagomathang tarba singi manamatum August 12 athobu singi ningsing numit thoromda pigini hairi Manipur State Sumang Lela Council na su August 12 athobu singi ningsing numit thorom pangthokadori numit sigi akanaba thoromama oina maribak ningba Korean sana Sumang Kumai putkani haina Council ge Secretary Hemantana Fondroli Lila si TAS Gunasendra Sharman ibani takpi tambibana warepanabani miyamna thoromasibu mapung phanbiu hairi Petroid ka mari lainana sanaba lila oitar bawda phagi ma kamai tor napka da gi gaina almajina khallambagi wakhalon ga je koina
lakshya lakanda si mun kok si thadaraga semjabani ada writer ju handaki mari bak ning ko reng chana haiba lila si puthona bhona bada so kok saran lai mayam yenga tawjerim Saigi course okram chawna tungi asa chawna thamduna tungi mingset kya purakadurbi athletics ki sanori mangada ijat chokpa ya bathong kya sathaki badu lamdam asigi oina laibak tibini haina Maoist Communist Party Manipurna phongdorle Lofasigi Secretary Publicity and Propaganda nonglel maitegi serolamana mara lairaba misak amabu saigi mari leinaba official singna kankhatnaba honaki haibasi Lofasina tigatpada chapchana khangbangamle course chawbu kankhatpa official ani amadi course ahum numit taranigi manungda suspend tawgadabani natrabadi social boycott tawduna sai complex ta sangwada athingbu thamgani nakalamoromda lofna Manipur ge sanori amadi iho sangsiliba lekai ge miyambu thagatpa phongdopga loinana makhataba thabak thorom singdasu angamba thakta asumba wayal phangnabu mateng pangani hairi hojik makata nangasigi thabaki pau lobise Tabaki Pau Pizari Air India Air Transport Service ke Security Agent Janiga Umbuda Mathoi Logadori Masagi Chahitara Nipandagi Kunipan Fawi Manung the Labor Muisina August ki tang Kunitho Fawi Manung da Tarka Sarapayagani Hari BSF ki Threatsman Oina Constable Isingmaga Chatru Umbuda Logadori Masagi Chahitara Nipandagi Kulumde Fawi Manung the Labor Class 10 Pass Torova Muisina August ki tang Tara Mathoi Fawi Manung da Tarka Sarapayagani Parikya Center Kasarda Oigani Staff Selection Committee na Data Entry Operator Amasung Lower Division Clerk Launa Bagi Dama Combined All India Open Examination Pangthok na Bagi Dama Candidates Sundagi Application Kauri Masagi Jay Tara Nipandagi Kuntare Faubugi Manung Daleba Oigadabani Maigi Thak 10+2 Oigadabani Online Registration Taubugi Aroba Matam August Taramapan Faubani November Ani Amasung Mapanda Pangthokadaba Examination Asigi Center Infaldo Oigani Mathakta Pizakriba Tabaki Pausing Asigi Hena Akupa Marol Babu Parata Leba Job Center Dagi Kangbayagani Amarumda Jet Airways ki cabin crew Longna Nabagi Damag interview Tha Asigi Kunmari ki Ayupung Taradagi Nutilpung Ani Fauba Not Air Sita Leba Hotel Classic Ta Pangtokadari Experience Laidaba cabin crew Amasung interview Asida Yawba Ngamawdaba Singna Jet Airways ki website jetairways.com da apply Tobayagani Hairi Tabaki Pau Matansta Lushinjari Makataba Pauda Milalamsung Kanglai Park Sindam Sang Ningombam Sinduna Class 5 Tigi 10 Pau the Labor Mahiru Singi Maite Mekta General Knowledge Sangdam Naba Bapam Taruta Pangtokre Samaida Laiba Nil Padma Higher Secondary School Thamibanda Laiba Savvy Higher Secondary School Kangabok the Laiba KM Blooming Higher Secondary School Samaizing the Laiba Smart Universal Academy Nambolda Laiba Battle Higher Secondary School Amasung Kaksing the Laiba Grace Cortels Academy da Center Oiduna Apun Bamahiroi Lising Masonga Romna Surgaki Milalgi Lusing Purel Sadopam Tomba Mangana Maite Mayek Natana Bengali Mayek Kangdraba Mahiroi Singi Wakalok Sing Hangat Hanabagi Pandamda Sangdam Nobasi Pangtok Pani Haiki English ki jo Hindi ki jo adigi akhoi maths ki jo chemistry ki physics ki athoi en tanaba mayam leri masugum bagi chapter am ki manung chana aikoina midai me he ji jo yamna popular hoina akhoi ki machin tum khalaiba adugum laba koi 2015 da meeting thagado baji yenga da mairo jing se thongna ama Suguno Higher Secondary School da Suguno Branch M Shu Hangdokre Branch asigi thau punanaba Arambam Prakasanabu President Thoiba Laisrambu General Secretary oina khankre Hoji makatana sanwi pau lobisi Hoji sanwi pau lobisi Yankai Mapal Suba State Badminton Championship da Mairaba Luwangna Sei Tarahumdoi Makha Madi Taramanga Makhagi Nupamasagi Singles ki winner oikre Manipur Badminton Association Sinduna DM College Campus Leba Manipur Badminton Association ge Indoor Stadium da Sanori Seni Homudrana Saruyaduna Sathariba Yankai Mapal Suba State Badminton Championship ki Tongan Tuanba category singi Ngasi sana ke ba men's singles ki final da RK Senior na W James Pumaiti Pitana winner oikre Women's singles ki winner
and Purnima na takre. Sahi taramdoi makhagi doubles ke winner ke Dinku amadi ke Ace Manjit na takre. Nupi Masagi singles ki winner na ke Priyana takre. Women's doubles ki final match da Jubililu Daimai amadi RK Pokhan Sulip ki Jurana Joyshri amadi KSA's Khelpati ki Jurapu Maiti Piduna winner oikhe. Mixed doubles ki aroiba match da W James amadi KSA's Khelpati ki Jurana RK Senior amadi A Sanamgi Jurapu Maiti Piduna winner oikhe. Makomathang taraba team singda thormapu singna khudol pot amadi medal piduna puning thawatre. Weightlifting masana da gold medal lor krabe Khumanthem Sanjitabo Thawal District Langre Association Youth Congress amasung Mahila Mandalgi Miyoi Kyana Khangabo Block Congress Office Wangbal okre Make mayum Kaksing Kuno Umathal Tamna Lakpa Lambida Miyamna Taram okhi KM Blooming gi Mahiri Singna Sanori Sibu Laipareng Huktuna Khudol Tamkhi. Handa Pangthokiba Commonwealth Games da Bharat ki hockey team da saruk yaduna silver medal lorkraba KS Kotharjipu BJP Hangang Mandal na harau taramna okre. Layambam lekai da leiba Sanori sigi mayum da pangthokiba thorom asida Hangang Mandal gi president as level na asama khudul port piduna ikai khumnaki. Gopal Dev High School na Haithong Hairangoi Thongbu maitibu piduna tarasuba Players Trophy League kam no out Kang tournament ki semi-final sangkre. Sri Gopal Dev Mandakta team taram dun sarugatu na sathariba tarasuba Players Trophy League kam knockout Kang tournament ki ngasi sana kiba anisuba quarter final match ta Gopal Dev High School na Haithong Harangoi Thongbu Panjal Kunipal Nepal da makibu piduna semi-final sangkibani. Kaisantong Kendra na Taramatu Chuba Lizing Ningto Ahlon League kam knockout Kang trophy gi mapu oikre. Lizing Ningto apunba Kangkhut thamai banna sinduna Lizing Ningto sangnel da Kendra Taramatu gi Kangkhut tarani thuna sarugyanun sathariba Taramatu Chuba Lizing Ningto Ahlon League kam knockout Kang trophy ngasi losin kre. Losin bi thromda Hana Medical Director Oramba CA Sandrabani MPCCI gi Jotin Wakom sarugaki ngasi sana ke aroba match da Kaisantong Kendra Kangkhut na Thaka thamai gan Kendra Kangkhut pu Panjal Kunipan Talatreta Maiki Piduna winner oikibani. Winner oiba team da trophy galwina lupalising mga runners of tarba team da trophy galwina lupalising ohum kusinaki. Kanglesias Academy ni sinduna ya school sanakyaton kolufta sanari tarani thuina surugaduna ani suba under 15 second Saturday amadi second Sunday repeat chess tournament ngasilusin kre. Ngasi roiba numit ki sanakibada Alex KS na ahanba and Yuhenba na ani suba amadi Kolan Lika Waina Home Subatakre. Hero Foundation amasung Pumaga Kusam Duna Tabungko ki football players sing da Boot Amadi medical kit Yantopuki Toromama Tabungko ki Birsendra Football Academy de Pangtukre Toromasida Dr. Jitendra Moneywood Academy ki President and Loken Amadi Hero Foundation ki Hero Hitosu Sarugaki. Thasiki tang tara tarukta ki kumathoi fawba Khumal Lampak shooting range complex ta Kungamari suba all Manipur shooting competition rifle pistol event pangtholagani hari saruk ganing ba thawai yawba shooter singna association asigi manager ta thasi tang tara mari ge ayupung 3 minute kunthra dagi pung 4 minute kunthra fawgi manungda entry form pisilana khanglakli Thangta Sanaroi Sahum Marfudara Mathoina Saruk Yaduna Kunmanga Suba State Thangta Championship Nasidagi Kumalampak Indoor Stadium the Hokre Haudobuki Toromda MLA Olukoi Huelalong Thangta Association gi President H Prem Kumar Sai NERC Infalgi Dr. Subhas Basumatari Center Asigi Coordinator A Zadumuniamadi Kha Manipur Thangta Academy Wagwagi Sintakpurel Wai Amumasasu Surgaki Nasi Ahoba Numiki Sanakiba Sub Junior Boys ki Punaba Ama Eventa Kagampaligi P Kumar Dipendrana Ahanba KMTA Wagwagi TAs Rovatna Aniswa Amadi Bahulasi Mayai Koibigi Jubras Wangkem Om Subatakre Category Asigi Punaba Ani Eventa Noyam Tongi I Mahesna Ahanba Morang Kunogi and Malim Ganban Anisuba Amadi Yunam Hudrongi L Bilas Sermana Home Subatakre Nopi Masagi Punaba Ama Evenda Lariam from Lekagi As Elias Sanun Ahanba Mayai Koibigi TAs Supriya Sanun Anisuba Amadi Itamgi M Safavina Home Subatakre Hausit Nasino Mugo Kiba Inga Saipau Pizri
ICAR lamphel party ki phangba pawgi matungina ngasi ki khwaidi ki saba degree celsius kontramari khwaidi ingba degree celsius 22.1 ama nungsita yawpa singmanal ki sang ayukta sada homudara taru nungthildan sada yangkai nepal nongju ki sang 8.2 mm ni loisalakpada ngasi ki muruba pawsing amuka na pijre sport university lingna bagi lam matik sana kathokani haina Imphal West 1 ge khul ahung gi khunja singna lauthokre Seguno Kendra gi labuk singda lomi singna ising phangdabu gi awaba mayok nariba si kokna ba park sanna lainung dagi tube well putuna ising piragani haina MLA Ranjitna phangdokre amadi Glasgow Commonwealth Games da medal lorkraba Sarita Mirabai Sanjita amasung Laisram Devendra airport ta miyamna taramna pokre Nasigidi ISTV ni pizza pau patang silozrene tabri busu oroi mena krumdare